Sorsia Christian College, Niri Home Academy amadi Mapau Jingtung Village Authority na punna sendra pangthopa Peace Initiative Program amadi Meitei amadi kuki maheiroising stage amada punna saruk yaminakhrae loinana ingtapa hanjinaba miyamangda punna yaminakhrae Niri Home Academy campus sa pangthokiba thanum aduda masagi chahi chamaga taruklum suraba rep ayuina ingtapa hanjin Navage Ningsing Yumbi Amasung Mai Kampangduki, Taramadu the All Manipur Christian Organization President El Simon Raumai Tabakagi Potaraba, IAS Dr. Nimai Yauna Miyoi Kyasu Saruyaki, Unity in Diversity Hainaming Tonba Cultural Program that Meitei kuki naga amadi Meitei Pangagi maheiroising Makoi Isai, Jogo Yamadi Natio Fizol Sing Setuna State Amada Puna Leminaki, Taramadu the Saruyakiba Tabakagi Potaraba, IAS Dr. Nimaina, Intapa Habisi Mapaldagi number Lakan Mayaroi. Myanmar may chu the Wahaiwata season of Hota, Pogning Patanaba Wangang Bamasu, Tabakna Utuna Kang of Animal, the Nushinaba Puraknaba, Tom Sabangamba, or Haina Mahana Makataki.